Dongchaba Thamjari Akopa Marolgidama call Tobio 8794039232 Loinana 76300 788887 Rafa Hospital and Research Center near District Hospital Thawal Khangabo Nung tumhale Ishwar ki mangtak amadagi nung 27 mm gi mathakta leiba phawbada sanga yumpham nungphau pakha bem da leiba sanahal gi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na layeng bangamle nung leiba singna amuktang sangyeng tokthokpiu akopa marol gi dama call tobiro 9366752158 amukahana 9366752158 layeng zariba sanahal sanga yumpham nungpho pakham mem sanahal gi nunggi hidak thakpada fakrama music di Alex Kumbi Sanathoi sanga yumpham Rasida Fundre Anita Samram Zalal sanga yumpham Thaudam Ranbir Wangbal Mayai Lekai Huirongbam Thauba Khengman Mathak Lekai Taronggi maka tarak pada tamina sing ngasigi mata-matonggi Wapham. Ngasigi mata-matonggi Wapham da pudna lagsari climate change ki chaiteng tholok payaba kodong tiba sing thengnabada miyam ki thokdang lei Maleng gi oina COVID-19 gi laiset mayok nabagi awaba chaiteng phangle haina tengtha nauriba asidi thingnaba lambi lei masigi sumathakta asigumba laiset asina akhoi miyobedi yamna saungna singnari haina ngaihaki oina lawrabasu matam chupagi haibati haibataragadi aranbo oigani virus na tongon ba anawo makhalgi lok laihogumba ama haibasi akhoi miyobana face mask uppa social distancing kanglon ngaklaba matung khusa toina hamlagadi thoina kininga leite haibasi akhangai singi poktakni masidagi hena sawa miyobida singnariba ama haiba taragadi climate change ki chaithing asini chaithing asi haujikti masi da kudong thiba khara thingnaba hawbata ngairi ima lawba yaba thokdok wathok mapai tholokigani laibak asigi oinasu handakta Uttarakhand gi Jomista thokiba glacier pokhaiba ningkhaiba gi thokdok asisu climate change sa thon bani haina lawgadabani sahi lising kayadagi un phamjinduna laklaba Himalaya chingjau gi mafom kayada haujikti un thokdokpagi khudam changdam kya phangba ngamle mafam ikhang khanghaudana ayuk nungthil nungsa ningthina thoklingai matamda Uttarakhand gi Chamele district ki manung chana laiba Jomista Nanda Devi Glacier ge sarukara kaitharakpadagi Dauli Gangal Torelda achobu ising ithak ama lakhi hariba mafam aduda dam adu saraga thami mai puthongna ba thabak shuba sinmi kaya amasu thabak sufam delai khanghaudana ichel kalaba safu ga lunena torel aduda paitharakpa ising amasung leikhom leinang thabak shuba sinmi chama ge yang khairom thiba khangkhide aduga sinmi kurlomna asi bhaksang oina phangkhre Miyoi tarataruk hena rescue tawbangam khre mafum adugi kunjasing amasung mahuksagi khalbu kahendana thamba pamba miyoi kaya mafum duda dam saganu mai puthokpagi project paikhatpiganu haiba wakat mifam kaya phangkhrabani hariba wakat adu tabide madugi khudong thibadi haujikti mayam pungbana phangminari Uttarakhand gi fast flood ki chaithing miyoi kaya awaba mayang nabagi poktak marakta Manipur dasu Mamangi da thokidaba thokdo ama oina ukhulgi siroi village da len haithakre mayai marap chawba len sing adu pungkhai amarom hena takhi langbi khongbal lampak punamak unna fingo phobugumna loinana pikthanki haujik Manipur de ningtham thagi matamni asigumba longnungsit natraga len tabi thokdok ase March natraga April da tawgali adubu ningtham thagi matam oiriba February gi angan basarukta
ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯂꯦꯟ ꯍꯩꯊꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯊꯣꯛꯍꯟꯕ ꯇꯝꯊꯤꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯂꯦꯟꯒꯤ ꯃꯄꯩꯁꯤꯡ ꯑꯗꯨ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯨꯝꯕ ꯉꯝꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟꯅꯆꯤꯡꯕꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯀꯨꯝ ꯃꯊꯥ ꯅꯠꯇꯕꯗ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯒ ꯋꯥꯔꯅꯤꯡ ꯑꯃ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯒꯤ ꯃꯑꯣꯡꯁꯨ ꯊꯦꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯔꯝꯕꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯀꯩ ꯅꯥꯄꯤ ꯁꯤꯡꯅꯥꯅ ꯎꯟ ꯌꯥꯝꯅ ꯇꯥꯕꯒꯤ ꯈꯨꯗꯝ ꯎꯔꯝꯕꯗꯨꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯏꯪꯕ ꯃꯇꯝꯒꯤ ꯑꯁꯥꯕ ꯃꯇꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯖꯨ ꯊꯥ ꯅꯣꯡꯗꯝ ꯅꯥꯏꯔꯛꯇ꯭ꯔꯦ꯫ ꯀꯨꯝ ꯀꯥꯡꯕ ꯏꯆꯥꯎ ꯊꯣꯛꯄ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯥꯛꯁꯤꯜꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯃꯪ ꯋꯥꯃꯪ ꯌꯥꯟꯊꯠꯂꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯊꯤꯡꯒꯦ ꯍꯥꯏꯔꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯂꯩꯔꯝꯕ ꯈꯜꯁꯤꯡ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯃꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪꯁꯤꯡꯗꯧꯅ ꯌꯣꯛꯈꯠꯄ ꯇꯥꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯈꯛꯇꯅ ꯏꯟꯊꯣꯛꯄꯗ ꯀꯥꯟꯅꯔꯣꯏ꯫ ꯃꯤꯌꯥꯝꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯑꯆꯧꯕ ꯎ ꯌꯥꯟꯊꯠꯄꯤꯒꯅꯨ, ꯎ ꯌꯥꯟꯕ ꯇꯣꯛꯁꯤ, ꯎꯃꯪ ꯀꯣꯛꯊꯣꯛꯀꯨꯝꯁꯤ, ꯅꯨꯡꯁꯤꯠ ꯁꯦꯡꯍꯟꯕ ꯃꯐꯝ ꯂꯩꯍꯟꯁꯤ, ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯅ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯇꯕꯤꯗ ꯁꯨꯁꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯜꯂꯒ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯑꯩꯈꯣꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫